ꯃꯌꯥꯝ ꯑꯩ ꯂꯣꯏꯔꯦ ꯂꯣꯏꯁꯟꯕ ꯑꯗꯣ ꯑꯩ ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯤ ꯍꯥꯏꯕꯗꯤ ꯁꯥꯕꯁꯤꯒꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯨꯔꯇꯥꯒ ꯈꯪꯒꯥꯎ ꯁꯦꯠꯄꯁꯤꯅ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯝ ꯐꯅꯦꯛ ꯁꯦꯠꯄꯁꯨ ꯌꯥꯎꯔꯤ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯁꯨꯃꯥꯏꯅ ꯁꯦꯠꯂꯤ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕꯀꯣ ꯑꯗꯨ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯁꯥꯁꯨ ꯌꯥꯝ ꯁꯥꯏꯗꯅꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯁ ꯐꯖꯅ ꯋꯥꯏꯌꯦ ꯃꯌꯥꯝ ꯊꯕꯛꯀ ꯃꯤꯒ ꯆꯤꯜꯂꯛꯄ ꯃꯇꯝꯗꯗꯤꯀꯣ ꯑꯁ ꯑꯩꯈꯣꯏꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯗꯤ ꯊꯕꯛ ꯁꯨꯕꯁꯤꯡꯗꯨꯒꯤ ꯃꯊꯛꯇꯅꯦ ꯃꯣꯏꯗ ꯁꯨꯝ ꯊꯝꯕꯗꯨꯁꯨ ꯀꯩꯅꯣ ꯅꯪꯅꯔꯛꯇꯗꯤꯀꯣ ꯑꯗꯣ ꯀꯁꯇꯃꯔꯁꯤꯡꯗꯗꯤ ꯖꯥꯡꯉꯤꯉꯩ ꯃꯣꯏꯅꯅꯦ ꯍꯥꯏꯗꯤ ꯍꯔꯥꯎꯕꯗꯣ ꯑꯣꯏꯕꯀꯣ ꯑꯗꯣ ꯉꯥꯛꯇꯪꯒ ꯉꯥꯏꯅꯕꯗꯣꯀꯣ ꯃꯣꯏ ꯁꯥꯎꯅꯤꯡꯉꯤꯕ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯌꯥꯎꯔꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯁꯨꯃꯥꯏꯅ ꯄꯥꯇꯛ ꯇꯧꯕ ꯍꯥꯏꯗꯤ ꯀꯣꯇꯣꯟꯒꯤ ꯐꯤꯁꯦ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯝ ꯊꯕꯛꯇꯨ ꯀꯟꯅ ꯆꯤꯜꯂꯛꯄ ꯃꯇꯝꯗ ꯁꯨꯔꯛꯄ ꯃꯇꯝꯗꯅꯦ ꯑꯗꯣ ꯑꯩꯅ ꯁ꯭ꯀꯥꯞꯇꯨꯒꯤ ꯃꯍꯨꯠꯇ ꯁꯤꯁꯦ ꯑꯣꯏꯅ ꯄꯥꯏꯔꯦꯀꯣ ꯁꯤꯁꯤꯅꯅꯦ ꯀꯣꯇꯣꯟꯅꯦꯕꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯕ ꯁꯤꯁꯦ ꯑꯣꯏꯅ ꯄꯥꯏꯔꯦ ꯁ꯭ꯀꯥꯞꯇꯨꯗꯤꯅꯦ ꯀꯩꯅꯣ ꯇꯧꯏꯕ ꯍꯥꯏꯕꯗꯤ ꯑꯣꯂꯥꯡꯕ ꯃꯇꯝꯗ ꯂꯣꯏꯅ ꯁꯥꯒꯠꯄ ꯍꯦꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯟꯗꯛꯀꯤ ꯈꯨꯠꯁꯥꯁꯦ ꯃꯌꯥꯝ ꯍꯨꯃꯥꯡ ꯂꯥꯏꯒ ꯂꯣꯏ ꯊꯨꯡꯉꯦꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯏ ꯍꯥꯏꯇꯥꯔꯦꯀꯣ ꯁꯥꯕꯗꯨꯅꯀꯣ ꯋꯥꯏꯑꯦꯕ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯁꯨ ꯂꯥꯛꯏ ꯍꯥꯏ ꯗꯨꯀꯥꯟꯗ ꯍꯧꯖꯤꯛ ꯄꯨꯡ 10 ꯇꯥꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯗꯣ ꯃꯤ ꯂꯥꯛꯏ ꯍꯥꯏ ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯒꯦ ꯕꯕꯥ ꯌꯥꯡꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯐꯦꯟ ꯃꯈꯥꯗ ꯔꯦꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯁꯨꯝ ꯊꯕꯛ ꯁꯨꯕꯗꯣ ꯍꯦꯜꯞ ꯇꯧꯔꯅꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇꯣ ꯁꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯁꯤꯕꯀꯣ ꯑꯗꯣ ꯑꯩ ꯕꯦꯒꯁꯦ ꯑꯃ ꯄꯥꯏꯔꯒꯦ ꯑꯗꯣ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯂꯩꯇꯕꯅꯤꯅ ꯈꯤꯇꯪ ꯀꯣꯝꯃꯦꯕꯀꯣ ꯇ꯭ꯌꯨꯁꯟꯒ ꯂꯩꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯍꯦꯟꯅ ꯆꯤꯜꯂꯤꯀꯣ ꯑꯩ ꯁꯨꯝ ꯗ꯭ꯔꯦꯁꯇꯣ ꯍꯥꯞꯄꯒ ꯄꯨꯏꯌꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯍꯥꯏꯅ ꯍꯪꯒꯠ ꯍꯟꯗ ꯂꯥꯛꯄ ꯇꯧꯏ ꯍꯪꯒꯠ ꯍꯟꯗ ꯂꯥꯛꯄꯗꯣ ꯍꯟꯗꯛꯇꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕꯀꯣ ꯒꯥꯔꯤ ꯃꯆꯥꯗ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯒꯥꯔꯤ ꯃꯆꯥꯗ ꯌꯥꯔꯗꯤ ꯑꯗꯨꯝ ꯉꯥꯏꯇꯦ ꯍꯪꯒꯠ ꯍꯟꯗ ꯇꯧꯕꯗꯣ ꯗꯥꯏꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯄꯣꯠ ꯑꯃ ꯋꯥꯠꯂꯁꯨ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯑꯗꯣ ꯂꯩꯇꯕꯅꯤꯅ ꯍꯧꯖꯤꯛ ꯕꯦꯔꯥ ꯇꯧꯔꯤ ꯑꯗꯣ ꯁꯦꯝꯗ꯭ꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯤ ꯑꯩ ꯐꯖꯅ ꯋꯥꯔꯦꯀꯣ ꯃꯌꯥꯝꯗꯣ ꯀꯌꯥꯝ ꯆꯪꯈꯤꯗꯣꯏꯅꯣ ꯈꯪꯗꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ 5 ꯍꯞꯇꯥ ꯑꯃ ꯍꯦꯟꯖꯜꯂꯛꯑꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯃꯥꯁꯦ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯗꯣꯔꯦꯕꯀꯣ ꯐꯤꯔꯣꯟ ꯍꯥꯞꯄ ꯈꯣꯠꯄꯒ ꯁꯤꯒꯤ ꯕꯦꯒꯁꯤꯗꯀꯣ ꯏꯆꯥꯅꯨꯄꯤꯒꯤ ꯐꯤꯔꯣꯟ ꯐꯤ ꯃꯇꯦꯛꯕꯨ ꯍꯥꯞꯀꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯈꯣꯠꯅꯕ ꯃꯃꯥꯏ ꯇꯩꯅꯕ ꯈꯣꯠꯅꯕ ꯂꯣꯏ ꯍꯥꯏꯅ ꯄꯨꯔꯒ ꯆꯠꯂꯤꯅꯤ ꯃꯌꯥꯝ ꯋꯥꯏ ꯃꯌꯥꯝ ꯁꯥꯕꯁꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯐꯔꯦ ꯑꯗꯣ ꯆꯠꯂꯁꯤ ꯍꯧꯖꯤꯛ ꯊꯣꯛꯑꯒꯦ ꯑꯩ ꯑꯗꯣ ꯄꯤ ꯑꯃ ꯎꯞꯄꯒ ꯆꯠꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯂꯥꯏꯟ ꯒꯥꯔꯤ ꯐꯪꯉꯒ ꯂꯥꯏꯟ ꯒꯥꯔꯤ ꯐꯪꯉ ꯇꯣꯡꯉꯒ ꯆꯠꯈ꯭ꯔꯅꯤꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯇꯣ ꯌꯦꯡꯃꯤꯟꯅꯁꯤ